Kari jang no? Esi ngaro sih bu. Mani. Good morning ma'am. Angang ani school chakare aduga aigi naunupiga chaba thakpa thabak loisalamaga smart bazaar chaluge tawani nahan su chatke tawraga nong churakna chatre ngasidi weather se adum yam hena su sade yam hena su kai ingba nong chuba su tawdre sanjong ai dek san manak jeuraga ko wairaga dai tek ki aduga iche su chatuine ba ko su smart bazaar da ko punna aduna khongna dum chale iche oi pau iche oi yum yaure aduga sedagi dum ko yong mamuk chaminarani yaure smart bazaar yam lapa nate thapna banate da adegi hojik khara dingal le aduna mi su leite side ta su isai music am chale sumaina video se wana semna lore edit taw lore haiga asta copyright pisala ko se thawai chak pa leite aduna smart bazaar manung je wadi ngangine ba ko si je punchi uje dire ba sigi tuna se ichi na ngane na hai ba ko ichi si hawe mane ado item to uje dire item ne su id kaino su cha de ba ko te manga sing je item manam namadana he ne da bagi cha de ma pa wi yam haina khara pone ado ine si ase me nga rang ba aduga si su mi yam na longnei asisi na mo magi box na mo ngama amaka aine khai ujabadi A1 do adududi ure ko mapana leirakpa aduga ina du thongbodi thongya sigi amta khangde thamamagi di masa khangdamina ai fresh oina nga chabana phe kali tunaga du su 265 la kya no pibo ko ado thamamain chaba ke di pam su pam dabani na ne nga leira tawra thongbodo hen phe kale aduga sise ina sathi na pamjaba ko gi dup katna bani ba aduga si coated oi mathakta aidi kaino toksan basina yeksan ba coated oi basina ko amuk khak phengbada musala ne ba nga yengbada khali yengbada dum langtrik langwai wali tane ba se masagi pital pithrai do sengjeng gumado nattabani na ne masak phajabada ne amorani rak phengibada musangai dona thamame diwali de oi lawre ju phare ne iche ju khalli sarf ke ado canteen lele ne canteen chat pangam dre canteen sina mong pot suiga sudega mi pot lakhi baga ko mi sing sina launa gi baga koi gi kaino yorok pada phanghaude ba aduna dum smart bazaar da dum laure kara hele su koi naw bisu kai kaino yam yengi kana aina hawai on bani smart bazaar la dia koi su pot yon bayon bitare aduga steel gi kolik mayam am leire aina atei pot lele da smart bazaar se da changa gani su kum da ikta ngaure ba sigi steel gi kano se ase agi chakum ching hapna da ne sugum je pame dum jaha pochei ko gi kai ne hoji sumai pura chale ko thau de gi tum de ke de gi haijen ba container da loi hap chang ani do ahen masing sugum da ba manung da hap chala di adum kom do si di compact ne da buy one get one free tani loina leiri je mamal de adum sigi compact to di am phai ba ko aduga sigi 229 sigi khang je Pabudi dum pay lume do su akoi still phatta boy di masak phajara su horen di thau hekta hapaga mai sagalaga musin yo do yam talle han am le rame ba ado ina dum yon di still kolkata de still pire still gi pot dum phangye ba aduga sine na khai di pa ma lum laure khang se asis khununga am taw ni jang ka haw ga da ma asi am pa ma do jiti laura roi ma laga hangnaraga yengane ai di mong kitchen gi item pochei sing ja yengningi pa me khang di container sing ji lium da lei ri pone adu su yeng ba sida matam chagi hekta khangau da ba segi hot case na masa ga nanja ba sida ba ko mamang dai na fa ji yengi bang khole adu du si smart bazaar se pot pu tham ma ba adum mathang lak ba da lawge ka hai ba phangre adu si su yam phajai yum de decor ton ba sidi pam de si white plate ka sidi adu kai na khai de pam ja bai di se le re ngune
ꯁꯤꯁꯦ ꯌꯨꯅꯤꯛ ꯑꯣꯏꯔꯒꯀꯣ ꯑꯗꯨꯝ ꯑꯩ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗ ꯔꯤꯜꯁꯇꯔ ꯀꯩꯅꯣꯝꯗꯤ ꯎꯈ꯭ꯔꯦꯕꯀꯣ ꯑꯁꯤꯁꯤꯗꯁꯨ ꯂꯩꯔꯝꯃꯦ ꯑꯩ ꯄꯥꯝꯕꯅ ꯂꯣꯏꯔꯦ ꯂꯧꯔꯅꯤ ꯄ꯭ꯂꯥꯁꯇꯤꯛꯅꯤ ꯁꯤꯁꯨ ꯑꯗꯨꯝꯅꯦ ꯌꯦꯡꯕꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯡꯀꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇ꯭ꯔꯦꯗ ꯑꯃꯨꯕ ꯀꯩꯀꯥꯁꯦ ꯂꯧꯗꯣꯏꯁꯨ ꯑꯗꯩ ꯕ꯭ꯂꯨꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦꯀꯣ ꯑꯁꯦ ꯑꯁꯤꯁꯨ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯐ꯭ꯔꯤ ꯑꯩꯗꯤ ꯕꯥꯏ ꯒꯦꯠ ꯋꯥꯟ ꯐ꯭ꯔꯤꯗꯣ ꯑꯗꯨꯗꯣ ꯑꯅꯤ ꯂꯧꯁꯤꯔꯥ ꯑꯃꯈꯛꯇꯪ ꯂꯧꯁꯤꯔꯥ ꯍꯥꯏꯔꯒ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤ ꯑꯃꯃꯝ ꯂꯧꯔꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯂꯧꯔꯦ ꯑꯗꯨꯒ ꯁꯤ ꯑꯃꯒ ꯑꯩ ꯄꯥꯝꯃꯟꯈꯔꯦ ꯁꯤꯗꯤ ꯂꯧꯔꯅꯤ ꯃꯤ ꯑꯃꯅꯤ ꯈꯤꯇꯪ ꯂꯥꯛꯄꯗ ꯆꯥ ꯄꯨꯊꯣꯛꯑꯁꯨ ꯐꯖꯔꯦ ꯇꯧꯔꯁꯨ ꯐꯔꯦ ꯇ꯭ꯔꯦ ꯑꯣꯏꯔꯦ ꯑꯣꯏꯗ꯭ꯔꯦ ꯑꯩꯁꯤ ꯌꯥꯝ ꯄꯥꯝꯃꯟꯒꯦꯅ ꯂꯧꯁꯜꯂꯕ ꯑꯗꯨꯒ ꯀꯩ ꯄꯦꯟꯕ ꯅꯥꯏꯗꯤ ꯁꯤꯗꯕꯨ ꯆꯪꯉꯛꯑꯗꯤ ꯄꯨꯡ 2-3ꯁꯦ ꯁꯨꯝ ꯆꯪꯈꯤꯕ ꯃꯇꯝ ꯆꯠꯈꯤ ꯈꯪꯍꯧꯗꯦꯕ ꯁꯤꯁꯤꯅ ꯑꯇꯥ ꯇꯣꯠꯅꯕꯅꯤ ꯌꯦꯡꯉꯣ ꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯄꯥꯝꯕꯒꯤ ꯄꯥꯝꯕ ꯅꯠꯇꯦ ꯂꯣꯏ ꯄꯥꯝꯃꯤ ꯄꯥꯝꯗꯕ ꯂꯩꯇꯦꯕ ꯂꯣꯏ ꯄꯥꯝꯃꯤ ꯑꯇꯩꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯄꯥꯝꯕꯗꯤ ꯌꯥꯎꯗꯦꯗ ꯇ꯭ꯔꯦ ꯑꯃꯨꯕꯒꯁꯤꯗꯤ ꯃꯄꯥꯟꯅ ꯌꯥꯗꯦ ꯁꯤ ꯄ꯭ꯂꯦꯠꯀꯁꯤꯗꯤ ꯂꯩꯕꯅ ꯌꯦꯡꯉꯔꯣই ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯄ꯭ꯂꯦꯠꯀꯁꯤꯗꯤ ꯃꯌꯥꯝ ꯎꯃꯟꯗꯅ ꯇꯟꯅ ꯂꯧꯗ꯭ꯔꯦ ꯑꯩꯗꯤ ꯂꯧꯅꯤꯡꯗ꯭ꯔꯦꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯞꯁꯤꯗꯤ ꯂꯧꯔꯅꯤ 19 ꯄꯤꯕꯅꯤ ꯅꯍꯥꯟꯗꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯛꯄꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯗꯤ ꯔꯦꯗ ꯀꯂꯔ ꯐꯦꯕꯔꯦꯠꯅꯤꯅ ꯌꯦꯡꯉꯤꯁꯦ ꯍꯧꯖꯤꯛꯄꯨ ꯁꯨꯛ ꯁꯥꯈ꯭ꯔꯕ ꯖꯨꯂꯥꯏ ꯊꯥ ꯀꯥꯏꯁꯦ ꯁꯥꯈ꯭ꯔꯕ ꯃꯇꯝꯁꯤꯒꯗ ꯑꯔꯨꯝꯕ ꯐꯤ ꯅꯠꯇ ꯄꯨꯊꯣꯔꯛꯑꯦ 599 ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯍꯧꯖꯤꯛ ꯀꯅꯥꯅ ꯂꯧꯗꯣꯏ ꯂꯣꯏ ꯑꯔꯨꯝꯕ ꯐꯤꯅꯗꯅꯤ ꯌꯦꯡꯉꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯨꯔꯇꯤ ꯁꯤꯒꯨꯝꯕ ꯁꯣꯔꯠ ꯀꯨꯔꯇꯤꯁꯤꯡꯁꯦ ꯑꯗꯨꯝ ꯄ꯭ꯂꯥꯖꯣꯒꯨꯝꯕ ꯁꯦꯠꯂꯒ ꯅꯨꯡꯉꯥꯏ ꯀꯣꯝ ꯂꯥꯎꯅ ꯁꯤꯗꯤ ꯇꯜꯂꯦ ꯄꯥꯝꯗꯦ ꯑꯗ ꯁꯤ ꯃꯈꯥꯏꯁꯤꯗꯤ ꯑꯗꯨꯝ ꯐꯕꯨꯗꯤ ꯐꯖꯩꯀꯣ ꯁ꯭ꯂꯤꯞꯂꯦꯁ ꯑꯣꯏꯕꯒꯤ ꯂꯧꯗ꯭ꯔꯦ ꯍꯥꯟꯅ ꯑꯃꯨꯛ ꯂꯣꯡ ꯀꯨꯔꯇꯤ ꯑꯩꯅ ꯆꯠꯅꯔꯝꯃꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯟꯅ ꯃꯤꯁꯤꯡꯁꯤꯅ ꯁꯦꯠꯅꯔꯤꯁꯦ ꯁꯣꯔꯠ ꯀꯨꯔꯇꯤꯀꯣ ꯏꯆꯦꯁꯨ ꯈꯜꯂꯤ ꯁꯣꯔꯠ ꯀꯨꯔꯇꯤꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯄ꯭ꯂꯥꯖꯣ ꯑꯃ ꯁꯦꯠꯆꯜꯂꯒ ꯄꯣꯠꯇ꯭ꯔꯣꯛ ꯂꯥꯎꯉꯩ ꯁꯥꯕꯗꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯐꯖꯕꯒꯤ ꯐꯖꯕ ꯅꯠꯇ ꯂꯩꯔꯒꯦ ꯑꯩꯅ ꯌꯦꯡꯉꯨꯔꯗꯤꯀꯣ ꯑꯗꯨꯝ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ ꯏꯆꯦꯒꯤ ꯕꯤꯜꯂꯤꯡ ꯇꯧꯍꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ ꯑꯩꯒꯤ ꯍꯟꯖꯤꯜꯂꯅꯤ ꯆꯥꯕꯤ ꯇꯧꯔꯦ ꯈꯨꯠꯁꯥ ꯑꯃꯅꯤ ꯉꯁꯥꯏꯒꯤ ꯆꯠꯄꯒꯤ ꯅꯨꯡꯁꯥ ꯑꯗꯨꯒ ꯌꯥꯝ ꯁꯥꯗꯕ ꯑꯗꯨꯒ AC ꯃꯅꯨꯡꯗ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯤ ꯕꯣꯝ ꯑꯣꯏꯃ ꯁꯥꯏꯌꯦ ꯏꯆꯦꯁꯨ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯅꯤꯁꯨ ꯑꯗꯨꯝ ꯍꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯀꯥꯏꯔꯦꯅ ꯀꯞꯇꯨꯒ ꯇ꯭ꯔꯦꯗꯨꯒ ꯁꯤꯗ ꯍꯥꯞꯄꯛꯄꯅꯤ ꯑꯗꯨꯝ ꯌꯦꯡꯅ ꯄꯣꯠꯁꯦ ꯈꯪꯗꯦ ꯄꯪꯂꯧ ꯂꯧꯁꯜꯂꯦ ꯁꯤꯗꯤ ꯄꯥꯝꯖꯔꯦꯗ ꯑꯩꯒꯤ ꯏꯆꯦꯒ ꯑꯃꯃꯝ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯦ ꯁꯤꯁꯨ ꯂꯧꯁꯜꯂꯦ ꯑꯗꯨꯒ ꯕꯦꯠꯁꯤꯠ ꯑꯃꯁꯨ ꯂꯧꯔꯦ ꯑꯩꯅ ꯕꯦꯠꯁꯤꯠꯁꯤꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯨ ꯑꯩꯅ ꯃꯃꯥꯡ ꯆꯠꯄ ꯃꯇꯝꯗꯀꯣ ꯄꯥꯝꯅ ꯊꯝꯍꯧꯔꯦꯕꯀꯣ ꯀꯣꯟꯅ ꯂꯧꯔꯒꯦꯅ ꯑꯗꯨꯗꯨꯗꯤ ꯐꯪꯉꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯅ ꯈꯔ ꯆꯝꯕꯨꯗꯤ ꯆꯝꯃꯁꯨ ꯑꯗꯨꯝ ꯄꯣꯔꯛꯑꯦ ꯀꯞꯁꯦ ꯀꯥꯏꯅꯦꯅ ꯑꯩꯅ ꯕꯦꯠꯁꯤꯠꯁꯤꯅ ꯌꯣꯝꯁꯜꯂꯛꯄꯅꯤ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯕꯦꯠꯁꯤꯠꯁꯦ ꯆꯝꯗꯤ ꯆꯝꯃꯦ ꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯤꯜꯂꯣ ꯀꯣꯕꯔꯒꯗꯤ ꯌꯥꯎꯗꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯧꯔꯒꯕꯨꯗꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯣꯟꯂꯥꯏꯟꯒꯤꯁꯤꯅ ꯑꯃꯨꯛ ꯊꯥꯔ ꯃꯇꯨ ꯊꯣꯛꯂꯛꯄ ꯑꯃ ꯇꯧꯕꯗꯨꯅ ꯇꯜꯂꯦꯕ ꯃꯃꯥꯡꯗ ꯈꯟꯅ ꯊꯝꯃꯝꯕꯗꯨꯗꯤꯀோ ꯌꯥꯝꯅꯁꯨ ꯌꯥꯛꯇꯕ ꯌꯥꯝꯅꯁꯨ ꯁꯨꯃꯥꯏꯅꯁꯨ ꯆꯝꯕꯕꯨꯗꯤ ꯆꯝꯗꯦ ꯑꯗꯣ ꯄꯥꯝꯅꯗꯤ ꯑꯗꯨꯝ ꯊꯝꯃꯝꯕꯅꯤ ꯃꯃꯥꯡ ꯃꯄꯥ ꯂꯩꯔꯤꯉꯩꯗꯅꯤꯅꯦ ꯑꯩꯈꯣꯏ ꯕꯥꯅꯤꯅ ꯌꯦꯡꯕꯤꯅꯕꯅꯦ ꯑꯃ ꯋꯥꯏꯠꯇ ꯒ꯭ꯔꯤꯟ ꯑꯃ ꯇꯧꯕ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯠꯇ ꯄꯥꯝꯃꯗꯤ ꯈꯨꯗꯛꯇ ꯂꯧꯍꯧꯗ꯭ꯔꯗꯤꯕ ꯑꯗꯨꯝ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒꯦ ꯀꯩꯅꯣ ꯑꯩꯅ ꯂꯧꯔꯛꯄꯁꯦ ꯑꯩꯁꯨ ꯀꯥꯎꯔꯦ ꯄꯪꯂꯧꯗ ꯂꯧꯁꯦ ꯎꯔꯗꯤ ꯑꯗꯨꯝ ꯂꯧꯅꯤꯡꯉꯦ ꯑꯗꯨꯝ ꯌꯨꯝꯒꯤ ꯆꯥꯅꯕ ꯅꯠꯇꯅꯤꯗ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯗꯨꯝ ꯑꯥꯗꯅ ꯅꯨꯡꯉꯥꯏꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯝ ꯐꯕ ꯐꯠꯇꯕꯁꯨ ꯌꯦꯡꯉꯕꯅꯤꯅꯀꯣ ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯊꯣꯛꯎꯕꯗꯣ ꯅꯨꯡꯉꯥꯏꯑꯕ ꯑꯗꯨꯒ ꯊꯥꯎ ꯂꯧꯔꯦ ꯑꯩꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯆꯥꯒ ꯀꯩꯀꯩ ꯑꯗꯨꯒ ꯃꯣꯏꯗꯥ ꯁꯤꯒꯨꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯂꯧꯊꯣꯛꯑꯒ ꯁꯤꯒꯤ ꯕꯦꯒꯁꯤꯗ ꯑꯗꯨꯝ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤꯗꯣꯏꯅꯦ ꯍꯥꯏꯗꯤ ꯊꯥꯎꯒ ꯁꯤꯗꯒꯤ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯟꯇꯦꯅꯔꯗ ꯈꯔ ꯂꯣꯏ ꯍꯥꯞꯈ꯭ꯔꯅꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯨ ꯈꯔ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯁꯤꯅꯤ ꯑꯩꯒꯤ ꯕꯖꯥꯔ ꯏꯁꯃꯥꯔꯠ ꯕꯖꯥꯔꯗꯒꯤ ꯂꯧꯔꯛꯄꯁꯦ ꯀꯩ ꯆꯥꯗꯣꯔꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯃꯦꯡ ꯑꯣ ꯆꯥꯃꯁꯨ ꯑꯣꯜꯂꯤ ꯃꯆꯤꯟꯁꯨ ꯀꯨꯠ ꯀꯨꯠ ꯂꯥꯎ ꯌꯣꯜꯂꯤ
khangde kanan nang kainoda khangam oi khangde akhoi ude eno tum cho kari jang no Ameng le sabi. Ameng ni kan. Wah, om ni kan jadi. Auto. mana kana phone da video calling tawra chak cha bu lei ado koi ni su sa bagi juice oina tha se na juice ama lawrak pani smart bazaar dagi na juice siga les ka tawra ngahak cha ni angang laktri phawde aduga tamna chak thongaga moila amu chak chaminarani les siga ma kairaga charage sa ngasai du sidai thokpade di yam hena sa de aduga halakpade di yam sare du ado ata su kai gre yum kyam yam chakhai gre sina horen sanda da cha tha je ko bani ba ma pari gi kana to bi ge to bin ama ge hena pa ni te khra so na ot te ko udin yani Rugi harau na ni pinin. Kamjare diyam. Pot leire mafam amuk sa chan thambada su adum matam se changi. Sak su thongal ngasai ngai na thongam ge khan ba ko cha aing ba chaning da bagi na hala dum thonge aduga Veerdeep kang soina tawre hojik se papar se larok pani sigi papar se paruna pamba se de how su dum how special masala papar se ne ai su yum dam mang da how ge dum aina chengi papar do sem ge tawa paru pa me ba adum hekta kawe dum khangde tan baga gari ga adu se papar khara tawrani ware ngasi di mathen se papar ga amit pe morok ka tonga ga misal lani ama duga Veerdeep kang soyamaga Veerdeep kang soje sonu ga paru ga na moyeni na hauja basideba ko koi ai jo hawe ma pa tani khara pam de Veerdeep kang soje ate kang soje di loin chai ba ko Veerdeep kang soje ma kya chaning di sonu la koi chai jang loi salak pada sonu ga paru ga ju sonu na hale paru su nga hale ga la ani da hale kari hai ba kari phang mi ngane class monitor nang monitor re ga nang ka de ba class mine eh class mine pura to iru to cha ju liga ga no de paru hatang chak cha baga thukat lei sa se moi sing chari ngarang chu phi khara kam chale ga nong se putuk chu ya ba ngau gi type tane aduna chak ke prop cha thoro nong kongalak pa da phi lo salura ge na ai di kang hojik ti kang di kang abani nga sai di nung sa phajana sara bani na phi je kang abani na mu aina chak chan leiraga nong chura di chot ke de amuk amu kapning ga ne na je moi cha hauraga kakhalak pani ai di prop cha ai di chak cha ba su thu ye ba ko prop cha ra kakhale nong yeng ni musin mona lai lausan ga ge phiron jing ye tam na phi su ba di khar loisale silong de gi nei na rak pa sing se nuk sin na le ko nungai am tawre pobon nungai nu sisa pobon sak tok loi rage ngone paruna madam cha da pungdon heu pungdo he noi na ngarang gi blog ti yaw khibe do adum lam ma ge hekle naw nu pin ado angang bi oi ra mare pungdon angang bi se kya haw bodi wale da khai gare moi ni sa gi mong sa bro ka de ni sina mong sa de ma haw bra pungdon do ne haw angang bi haw jin badi khara bodi wat na bani hjng lâu cho liệu em ngồi sao ấy tôi nói là lâu cho cái mà này vẫn là chơi lên tha chahi tha taru khata ngai re ju kana la rik thokli ss ti sono mama na ba ani hungi oira mare la rik lo re sigi ss ti la rik ne ba ko and
ꯑꯍꯨꯝꯒ ꯑꯣꯏꯔ ꯃꯥꯏ ꯀꯩ ꯂꯥꯏꯔꯤꯛꯅꯣ ꯆꯞ ꯃꯥꯟꯅꯔꯤ ꯃꯥꯜꯂꯦ ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯃꯣꯏ ꯄꯩꯁꯥ ꯄꯤꯅꯔꯛꯑꯒ ꯂꯩꯔ ꯑꯣꯏꯅꯅꯦ ꯁꯤꯗ ꯂꯥꯏꯔꯤꯛ ꯀꯩꯅꯣ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯕꯨꯛꯁꯦ ꯂꯧꯔꯦ ꯑꯗꯨꯒ ꯁꯣꯅꯨ ꯂꯥꯛꯑꯕꯅꯤꯅ ꯑꯩꯒ ꯏꯅꯥꯎꯅꯨꯄꯤꯒ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯤ ꯐꯣꯇꯣ ꯆꯥꯝꯈꯤꯒꯦ ꯍꯥꯏꯕꯀꯣ ꯑꯁꯤ ꯃꯅꯥꯛꯇ ꯂꯩꯌꯦꯕ ꯄꯔꯨꯒꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯇꯅꯦ ꯐꯣꯇꯣ ꯆꯥꯝꯐꯝꯅꯦ ꯑꯗꯨ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯒ ꯆꯠꯂ ꯆꯥꯝꯃꯨꯔꯅꯤ ꯑꯗꯨꯒ ꯉꯥ ꯃꯆꯥ ꯈꯔ ꯂꯩꯔꯛꯀꯦ ꯉꯥꯅꯝ ꯆꯥꯅꯕꯒꯤ ꯁꯤꯒꯤ ꯁꯟꯁꯤꯡꯁꯦ ꯑꯣꯏꯅ ꯀꯌꯥꯇꯅꯣ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯒꯥꯔꯤ ꯂꯥꯛꯄꯒ ꯀꯤꯗꯉꯩ ꯂꯥꯏꯟ ꯑꯣꯏꯅ ꯀꯆꯦꯡꯅ ꯃꯔꯤ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯃꯔꯤ ꯆꯠꯂꯤꯁꯦ ꯒꯥꯔꯤ ꯆꯠꯐꯝꯒ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯏꯅꯥꯎꯅꯨꯄꯤ ꯐꯣꯇꯣ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯃꯃꯥꯒꯤ ꯑꯃꯒ ꯃꯥꯒꯤ 3-4 ꯑꯥꯗ ꯈꯥꯁꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯛꯄꯒꯗꯣ ꯑꯗꯨ ꯑꯗꯨꯝ ꯆꯥ ꯑꯃ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯅ ꯑꯥꯗ ꯑꯃꯨꯛ ꯇꯥꯎꯟ ꯊꯣꯛꯄ ꯈꯣꯠꯄꯗꯣ ꯑꯃꯨꯛ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯇꯕꯒꯤꯅꯦ ꯑꯗꯨꯒ ꯆꯥꯝꯃꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯍꯥꯏꯅ ꯅꯨꯄꯥꯗꯨꯅꯅꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯉꯥ ꯂꯩꯔ ꯂꯥꯛꯀꯦ ꯉꯥ ꯃꯆꯥ ꯈꯔ ꯌꯦꯡꯉꯨꯁꯦ ꯍꯥꯏꯅ ꯏꯅꯥꯎꯅꯨꯄꯤ ꯀꯣꯏꯊꯣꯛꯄ ꯑꯗꯨꯝ ꯄꯨꯊꯣꯛꯄꯅꯤꯗ ꯁꯣꯝ ꯁꯥꯏꯗꯇ ꯑꯃꯨꯛ ꯑꯗꯨꯒ ꯉꯥ ꯃꯆꯥ ꯈꯔ ꯂꯩꯔꯛꯑꯒꯦ ꯁꯤꯒꯤ ꯃꯍꯩꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯈꯪꯗꯦ ꯃꯅꯥꯍꯤ ꯍꯥꯏꯅ ꯑꯃꯈꯛ ꯂꯩꯕꯗꯣ ꯍꯣꯏ ꯀꯔꯤ ꯀꯧꯒꯦ ꯑꯗꯨꯁꯨ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯗꯨꯔꯣ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯏꯅꯥꯎꯅꯨꯄꯤꯅ ꯃꯅꯥꯍꯤ ꯃꯥꯜꯂꯦ ꯁꯤꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯖꯧꯕꯨꯟ ꯂꯥꯎꯅ ꯌꯥꯝ ꯐꯖꯕꯩ ꯋꯥꯅꯤ ꯀꯦꯃꯦꯔꯥꯁꯤꯒꯗꯀꯣ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯇꯨꯝ ꯄꯥꯜꯂꯒ ꯑꯩꯈꯣꯏꯅ ꯌꯨꯝꯊꯪꯉꯦ ꯄꯥꯜꯂꯤꯁꯦꯕꯨ ꯌꯦꯡꯉꯨꯅꯦ ꯃꯅꯥꯍꯤꯔꯣ ꯀꯔꯤꯒꯣꯗꯣ ꯃꯈꯥꯗ ꯇꯥꯕ ꯌꯦꯡꯒꯦ ꯇꯧꯕ ꯃꯈꯥꯗꯁꯨ ꯑꯝꯇ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯉꯥ ꯂꯩꯐꯝꯗ ꯂꯥꯛꯑꯦ ꯉꯥꯁꯤꯁꯨ ꯈꯔꯗꯤ ꯉꯜꯂꯤꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯡꯖꯤꯡꯒ ꯂꯧꯕꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯊꯥꯡꯖꯤꯡ ꯃꯁꯛ ꯎꯗ꯭ꯔꯦ ꯀꯨꯏꯔꯦꯗ ꯊꯥꯡꯖꯤꯡꯗꯤ ꯎꯈꯤꯗꯕ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯨꯒ ꯄꯣꯔꯣꯝ ꯉꯥꯗꯤ ꯂꯩꯔꯝꯃꯦ ꯑꯇꯩ ꯉꯥ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯁꯨꯀ ꯉꯟꯅ ꯂꯥꯛꯑꯒ ꯏꯅꯥꯎꯄꯤꯈꯩꯒ ꯉꯥꯏꯅ ꯂꯩꯔꯦ ꯈꯔ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯅꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯒ ꯆꯠꯈꯤꯗꯣ ꯉꯥꯁꯦ ꯑꯆꯧꯕꯅꯤꯀꯣ ꯁꯤꯁꯦ ꯍꯤꯡꯉꯤꯕꯩꯅ ꯄ꯭ꯔꯦꯡ ꯆꯣꯡ ꯅꯨꯄꯥꯁꯦ ꯈꯪꯕ ꯌꯦꯡꯉꯨ ꯄ꯭ꯔꯦꯡ ꯆꯣꯡꯉꯦ ꯌꯦꯡꯉꯨ ꯌꯥꯜꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯎꯔꯅꯤ ꯁꯤꯒꯤ ꯄꯣꯔꯣꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯉꯥ ꯉꯥꯏꯍꯥꯛꯇꯪ ꯃꯇꯨꯡꯗ ꯂꯥꯛꯑꯦ ꯂꯩꯔꯒ ꯄꯣꯔꯛꯑꯦ ꯉꯥꯗꯤ ꯑꯀꯨꯞꯄꯗꯤ ꯐꯪꯉꯛꯇꯔꯦ ꯑꯗꯨꯒ ꯉꯥ ꯉꯥꯏꯕꯗ ꯑꯩꯈꯣꯏꯁꯦ ꯊꯦꯡꯕꯅꯁꯨ ꯂꯣꯏꯔꯕ ꯄꯞꯅꯤ ꯂꯥꯛꯏꯁꯦ ꯑꯉꯥꯡ ꯑꯅꯤ ꯊꯝꯃꯝꯕꯅꯤꯅꯅꯦ ꯑꯗꯩ ꯏꯅꯥꯎꯅꯨꯄꯤ ꯐꯣꯇꯣꯗꯨꯁꯨ ꯂꯣꯏꯅ ꯆꯥꯝꯊꯣꯛꯄꯤꯔꯒ ꯊꯝꯕꯤꯔꯝꯃꯦ ꯐꯣꯇꯣꯁꯦ ꯈꯪꯗꯦ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯌꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯡꯕꯁꯦ ꯈꯤꯇꯪ ꯃꯥꯅ ꯐꯝꯕ꯭ꯔꯦꯛꯅꯔꯒ ꯆꯥꯝꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯝ ꯌꯥꯔꯦꯗ ꯐ꯭ꯔꯦꯝꯗ ꯍꯥꯞꯆꯤꯟꯈ꯭ꯔꯗꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥ ꯁꯤꯗ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕꯒꯤ ꯀꯃꯩꯈꯥ ꯈꯨꯔꯨꯝ ꯆꯠꯄꯒꯤ ꯗ꯭ꯔꯦꯁꯇꯅꯤ ꯑꯗꯨꯒ ꯃꯥꯏ ꯈꯥꯁꯤꯒꯤ ꯗ꯭ꯔꯦꯁꯇ ꯏꯅꯥꯎꯅꯨꯄꯤꯒꯤ ꯑꯃ ꯑꯗꯨꯒ ꯃꯤꯅꯤ ꯄꯍꯜꯒꯥꯝꯗ ꯅꯝꯃꯛꯄꯁꯤꯡꯒ ꯍꯥꯏꯗꯤ ꯗꯨꯀꯥꯟꯗꯨꯒꯗꯁꯨ ꯐꯣꯇꯣ ꯊꯥꯖꯤꯟꯕꯁꯦ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯀꯔꯝ ꯆꯥꯝꯗꯣꯏꯅꯣ ꯍꯥꯏꯅꯈꯔꯒ ꯑꯃꯨꯛ ꯆꯥꯝꯈꯤꯗꯣꯏ ꯃꯥꯜꯂꯦ ꯑꯃꯅꯤ ꯈꯜꯂꯒꯅꯦ ꯑꯗꯨ ꯄꯥꯔꯨꯁꯤꯅ ꯃꯔꯣꯟ ꯑꯃ ꯇꯤꯚꯤ ꯀꯟꯅ ꯊꯥꯔꯤ ꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯐꯝꯗꯗꯤ ꯃꯥꯁꯨ ꯂꯥꯏꯔꯤꯛꯇꯣ ꯇꯧꯗꯕꯅꯤꯅꯀꯣ ꯇꯤꯚꯤꯁꯦ ꯉꯔꯪꯅꯤ ꯃꯥꯅ ꯊꯥꯔꯤꯁꯦ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯐꯝꯕꯅꯤ ꯐꯣꯇꯣꯁꯤ ꯌꯦꯡꯉꯒ ꯁꯨꯃꯥꯏꯅ ꯐꯣꯇꯣꯁꯦ ꯃꯣꯕꯥꯏꯜ ꯃꯥꯡꯈ꯭ꯔꯗꯤ ꯑꯃꯨꯛ ꯃꯥꯡꯕꯁꯨ ꯌꯥꯎꯕꯅꯀꯣ ꯑꯃꯔꯣꯝꯗ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯅ ꯊꯝꯍꯧꯕꯅꯗꯤ ꯐꯩ ꯈꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯦ ꯑꯩꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯅꯨꯒꯤꯅꯤ ꯍꯥꯟꯅꯗꯤ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯃꯆꯥ ꯑꯃ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗ ꯂꯣꯏꯅ ꯍꯟꯖꯟꯅ ꯊꯝꯃꯒ ꯑꯩꯈꯣꯏ ꯁꯣꯅꯨꯒꯤ ꯂꯣꯏ ꯃꯦꯃꯣꯔꯤ ꯅꯨꯡꯁꯤꯕ ꯄꯤꯉꯩꯒꯤ ꯃꯥ ꯋꯥꯔꯀꯔ ꯊꯧꯕ ꯀꯩꯀꯩ ꯃꯌꯥꯝ ꯃꯥꯡꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯆꯥꯝꯊꯣꯛꯑ ꯊꯝꯍꯧꯕꯁꯤꯅ ꯁꯣꯏꯗꯦ ꯑꯗꯣ ꯃꯥꯒꯤ ꯐ꯭ꯔꯦꯝꯗꯨꯗꯤ ꯑꯥꯗ ꯌꯨꯝ ꯆꯠꯂꯒ ꯃꯥ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯜꯂꯨꯔꯒꯦꯅ ꯑꯩꯅ ꯐꯔꯦ ꯍꯥꯞꯆꯤꯟꯈ꯭ꯔꯣ ꯍꯥꯏꯕ ꯑꯗꯨꯒ ꯁꯪꯒꯣꯝ ꯂꯧꯔꯦ ꯁꯪꯒꯣꯝ ꯆꯥ ꯂꯣꯜꯂꯒ ꯍꯧꯖꯤꯛ ꯋꯥꯔꯨꯕ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯣꯏꯅꯤ ꯆꯥ ꯊꯛꯑꯒ ꯁꯪꯒꯣꯝꯁꯦ ꯌꯨꯝꯒꯤ ꯑꯁꯨꯝꯕꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯒꯤ ꯆꯥꯁꯦ ꯃꯆꯨꯗꯤ ꯈꯔ ꯐꯖꯕ ꯋꯥꯠꯂꯦꯕ ꯑꯗꯨꯒ ꯈꯪꯗꯦ ꯌꯨꯝꯒꯤ ꯑꯁꯨꯝꯕ ꯑꯣꯏꯔꯗꯣꯏꯗꯤ ꯑꯃꯨꯛ ꯄꯣꯔꯛꯑꯕ ꯑꯗꯨꯒ ꯁꯤ ꯉꯥꯁꯦ ꯉꯁꯥꯏꯉꯩꯗꯤ ꯃꯌꯨꯝ 2 ꯈꯛꯇꯪꯅꯤ ꯑꯗꯣ ꯁꯤ ꯆꯥꯝꯈꯤꯅꯦꯕꯀꯣ ꯍꯧꯖꯤꯛ ꯅꯣꯡ ꯀꯟꯅ ꯆꯨꯔꯒ ꯑꯩꯗꯤ ꯉꯥꯁꯦ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯅꯣꯡ ꯆꯨꯔꯗꯤ ꯃꯆꯥ ꯄꯣꯛꯅ ꯇꯧꯔꯕꯅꯤ ꯉꯥ ꯌꯥꯝ ꯍꯦꯟꯅ ꯐꯪꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯥꯋꯟ ꯃꯍꯤꯅꯥꯒꯤ ꯃꯣꯏ ꯉꯥ ꯐꯥꯗꯕꯩ ꯇꯧꯔꯤꯔꯥ ꯀꯩꯗꯧꯕ ꯉꯥꯅꯦꯅ ꯍꯥꯟꯅꯗꯤ ꯂꯨꯄꯥ ꯃꯥꯟꯕꯤꯒ ꯃꯌꯥꯝ ꯐꯪꯉꯝꯕꯗꯣ ꯐꯪꯗ꯭ꯔꯦꯕ ꯁꯤ ꯂꯨꯄꯥ 200ꯒꯤ ꯑꯣꯏꯔꯦ ꯑꯗꯨ ꯌꯥꯝꯕꯨꯗꯤ ꯌꯥꯝꯃꯦ ꯑꯗꯨꯏꯁꯨ ꯍꯥꯟꯅꯅ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯂꯣꯏꯔꯒ ꯑꯩꯅ ꯃꯀꯨꯞꯁꯦ ꯂꯧꯊꯣꯛꯑꯒ ꯉꯥꯅꯝ ꯆꯥꯒꯦ ꯈꯟꯕꯅꯦꯕ ꯑꯗꯨꯒ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯁꯤꯒꯤ ꯃꯀꯨꯞꯁꯤꯅ ꯂꯨꯄꯥ 50ꯒꯤꯅꯤ ꯁꯤꯗꯅ ꯑꯃꯨꯛ ꯂꯨꯄꯥ 50ꯒꯤꯗ ꯍꯥꯏꯔꯕꯗꯨꯗꯤ ꯄꯨꯔꯒ ꯂꯥꯛꯑꯦ ꯁꯤꯅ ꯉꯥꯅꯝ ꯅꯝꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯗꯒꯤ ꯂꯩꯔꯛꯄ ꯀꯩꯅꯣ ꯃꯅꯨꯡꯗꯒꯤ ꯂꯩꯔꯛꯄꯗꯨꯗꯤꯀோ ꯁꯤꯅ ꯌꯥꯏꯁꯜꯂꯒꯦ ꯍꯧꯖꯤꯛꯀꯤ ꯉꯥ ꯑꯆꯧꯕ ꯑꯩꯅ ꯈꯤꯇꯪ ꯑꯆꯧꯕ ꯂꯧꯈꯠꯂꯤꯁꯦ ꯁꯤꯇ ꯉꯥꯏꯔꯦ ꯍꯥꯟꯅ ꯂꯨꯄꯥ ꯃꯥꯟꯕꯤ ꯍꯥꯏꯅ ꯐꯪꯉꯝꯕꯗꯣ ꯂꯨꯄꯥ ꯃꯥꯟꯕꯤꯗꯣ ꯑꯝꯇ ꯎꯈꯤꯗ꯭ꯔꯦ ꯅꯣꯡ ꯆꯨꯕꯁꯦ ꯇꯧꯔꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯂꯨꯄꯥ 150ꯒꯤ ꯉꯥꯅꯤ ꯌꯥꯏꯁꯜꯂꯅꯤ ꯑꯁꯤꯕꯨ ꯂꯩꯔꯗꯤ ꯀꯥꯡꯁꯣꯏ ꯆꯥꯕ
ꯍꯥꯎꯔꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯌꯥꯏꯕ ꯈꯔ ꯈꯔ ꯊꯥꯛꯑꯒ ꯀꯥꯡꯁꯣꯏ ꯆꯥꯕꯗꯣ ꯑꯗꯨꯒ ꯁꯪꯒꯣꯝꯁꯨ ꯁꯧꯔꯕꯅꯤꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯍꯣꯔꯂꯤꯛꯁꯅꯤ ꯍꯣꯔꯂꯤꯛꯁꯁꯦ ꯆꯣꯀ꯭ꯂꯦꯠꯀꯤ ꯑꯣꯏꯕꯁꯤꯅ ꯃꯣꯏ ꯑꯅꯤꯁꯨ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯄꯥꯅ ꯆꯣꯀ꯭ꯂꯦꯠꯀꯤꯁꯤ ꯄꯨ ꯂꯥꯛꯄꯅꯦꯕ ꯀꯦꯟꯇꯤꯟꯗꯒꯤ ꯑꯗꯣ ꯅꯩꯔꯦ ꯃꯥꯡꯗꯩ ꯁꯔꯨꯛ ꯄꯤꯊꯛꯑꯦ ꯑꯗꯨꯒ ꯏꯅꯥꯎꯄꯤ ꯀꯩꯒꯤ ꯆꯥ ꯂꯩꯔꯦ ꯆꯥꯁꯦ ꯆꯥ ꯊꯛꯑꯒ ꯑꯗꯨꯒ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯉꯁꯥꯏ ꯑꯍꯥꯟꯕ ꯂꯩꯔꯛꯄ ꯀꯞꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯆꯥ ꯈꯥꯏꯗꯣꯛꯑꯦ ꯑꯗꯨꯒ ꯄꯣꯞꯀꯣꯔꯟ ꯄꯨꯔꯛꯄꯗꯣ ꯄꯣꯞꯀꯣꯔꯟꯁꯨ ꯍꯧꯒꯦ ꯇꯧꯕ ꯍꯧꯗ꯭ꯔꯦ ꯄꯣꯞꯀꯣꯔꯟꯒ ꯁꯦꯝꯗ꯭ꯔꯦ ꯑꯗꯨꯝ ꯂꯦꯁ ꯄꯦꯀꯦꯠ ꯑꯆꯧꯕꯁꯤꯃ ꯍꯩꯖꯤꯜꯂꯒ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯃꯔꯤ ꯄꯔꯨꯒ ꯁꯨꯅꯨ ꯁꯪꯒꯣꯝꯁꯦ ꯍꯣꯔꯂꯤꯛꯁꯦ ꯌꯥꯝꯈ꯭ꯔꯕ ꯀꯩꯅꯣ ꯃꯨꯁꯤꯟ ꯃꯨꯔꯦ ꯑꯃꯨꯛ ꯁꯪꯒꯣꯝ ꯀꯩꯀꯥ ꯍꯥꯞꯆꯤꯟꯕ ꯑꯩꯅ ꯃꯁꯛ ꯊꯤꯃꯟꯗꯅ ꯁꯪꯒꯣꯝꯁꯦ ꯏꯐꯠ ꯐꯠꯇ꯭ꯔꯥ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯑꯩ ꯆꯥꯁꯦ ꯃꯁꯛ ꯐꯖꯗꯦ Horlicks out yung ꯂꯣꯏꯔꯦ ꯁꯟꯗꯥꯒꯤ ꯆꯥ ꯊꯛꯄ ꯉꯥ ꯃꯆꯥ ꯂꯩꯕꯅꯤꯅ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯦ ꯉꯥ ꯑꯆꯧꯕꯅ ꯑꯃꯔꯣꯝꯗ ꯀꯣꯝꯃꯤꯀꯣ ꯑꯗꯨꯒ ꯉꯥ ꯃꯆꯥꯁꯤꯗꯤ ꯁꯤꯟꯕ ꯂꯥꯛꯄ ꯃꯊꯧ ꯇꯥꯕꯅꯤꯅ ꯐꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯇꯥꯏ ꯑꯍꯨꯝꯁꯤꯗꯤ ꯁꯤꯒꯤ ꯃꯀꯣꯛꯁꯦ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗ ꯁꯤꯅ ꯌꯥꯏꯁꯜꯂꯅꯤ ꯃꯗꯣꯝꯆꯥꯅ ꯄꯔꯨ ꯂꯥꯏꯔꯤꯛ ꯇꯥꯈ꯭ꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯗꯣꯝꯆꯥ ꯂꯩꯕꯩ ꯈꯔ ꯀꯣꯝꯃꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯝ ꯑꯃꯔꯣꯝꯗꯗꯤ ꯍꯥꯏꯗꯤ ꯑꯩꯁꯨ ꯏꯊꯟꯇ ꯕꯣꯔꯗꯤꯡ ꯆꯨꯕꯁꯨ ꯈꯔ ꯐꯕ ꯍꯥꯏꯗꯤ ꯏꯅꯥꯎꯄꯤꯅ ꯇꯥꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅ ꯇꯧꯕ ꯉꯝꯃꯦ ꯑꯅꯤ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯌꯥꯏꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃꯃꯨꯛ ꯍꯥꯄꯛꯄꯅꯤ ꯑꯍꯨꯝꯁꯦ ꯌꯥꯏ ꯊꯝꯈ꯭ꯔꯗꯤ ꯐꯅ ꯀꯨꯏꯅ ꯆꯥꯅꯔꯅꯤ ꯀꯥꯡꯁꯣꯏ ꯍꯥꯞꯄꯒ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯥꯃꯨꯛ ꯍꯥꯞꯄꯒꯅꯦ ꯀꯥꯡꯁꯣꯏ ꯁꯥꯒꯠꯂꯛꯄ ꯀꯥꯡꯁꯣꯏ ꯆꯥꯕ ꯁꯤ ꯍꯥꯎꯋꯦꯕ ꯑꯗꯣ ꯀꯅꯥꯒꯨꯝꯅ ꯑꯩ ꯃꯃꯥꯡꯗ ꯏꯅꯥꯎ ꯑꯃꯅ ꯏꯆꯦ ꯑꯣꯚꯟꯗ ꯑꯗꯨꯝ ꯇꯧꯒꯦꯅꯤꯡꯗꯦ ꯑꯣꯚꯟꯒ ꯑꯩ ꯂꯩꯇꯦꯕꯀꯣ ꯌꯨꯝꯁꯨ ꯌꯥꯝ ꯆꯥꯎꯗꯕꯅꯤꯅ ꯑꯗꯨꯝ ꯂꯩꯇꯕ ꯌꯥꯗꯕꯇꯅꯦꯕ ꯊꯝꯃꯤꯁꯤꯅꯦ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯇꯧꯕ ꯍꯥꯟꯅꯒꯤ ꯑꯍꯟꯁꯤꯡꯅ ꯇꯧꯕꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯃꯩꯇꯥꯟꯗꯅ ꯍꯥꯟꯅ ꯏꯗꯣꯝꯆꯥ ꯁꯤꯂꯣꯡꯗ ꯏꯗꯣꯝꯆꯥꯅ ꯃꯩꯐꯨꯗꯣ ꯀꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯗꯒ ꯌꯥꯏꯔꯕ ꯑꯁ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯑꯗꯣ ꯁꯤꯁꯨ ꯌꯥꯔꯦꯗ ꯂꯣꯏꯅ ꯌꯥꯏꯊꯣꯛꯑꯦ ꯑꯩꯒꯤ ꯑꯣꯏꯃꯥ ꯆꯤꯟꯁꯤꯁꯨ ꯁꯣꯏꯔꯦ ꯇꯋꯥ ꯑꯍꯨꯝꯗꯣ ꯑꯗꯨꯒ ꯁꯤꯅ ꯐ꯭ꯔꯥꯏ ꯇꯧꯔꯅꯤ ꯑꯩꯅ ꯇꯥꯎꯔꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯉꯥꯅꯝ ꯇꯧꯔꯅꯤ ꯁꯤ ꯃꯆꯥ ꯃꯆꯥꯁꯦ ꯑꯩꯅ ꯃꯟꯊꯣꯛꯄꯅꯦꯕꯀꯣ ꯑꯁꯤꯗꯤ ꯂꯣꯏꯔꯦ ꯁꯤꯗꯤ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯕꯗ ꯆꯨꯂꯥ ꯃꯈꯥꯗ ꯊꯝꯃꯗ ꯑꯗꯨꯝ ꯀꯦꯝ ꯂꯥꯎ ꯂꯩꯖꯔꯗ ꯄꯣꯠꯅꯤ ꯑꯇꯩ ꯌꯥꯏꯔꯔꯣꯏ ꯐꯅꯗꯤ ꯌꯥꯝꯃꯦ ꯑꯗꯨꯒ ꯄꯥꯟ ꯑꯃ ꯏꯔꯣꯜꯂꯒ ꯉꯥ ꯇꯥꯎꯔꯒ ꯆꯥꯔꯅꯤ ꯑꯗꯣ ꯁꯤꯁꯤꯅ ꯉꯥ ꯇꯥꯎꯊꯣꯛꯑꯅꯤ ꯀ꯭ꯔꯦꯝ ꯂꯥꯎꯅ ꯑꯗꯣ ꯉꯥꯅꯝꯁꯦ ꯍꯧꯖꯤꯛ ꯅꯝꯃꯔꯣꯏ ꯃꯅꯥꯗꯨꯁꯨ ꯍꯦꯛꯎꯗ꯭ꯔꯕꯅꯤꯅꯅꯦ ꯊꯦꯡꯈꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯅꯝꯃꯒꯦ ꯉꯥꯅꯝꯁꯦ ꯑꯗꯣ ꯄꯥꯟ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯄꯥꯄꯔꯁꯤꯗꯤ ꯄꯔꯨꯅ ꯉꯥꯎꯕꯅ ꯃꯥꯒꯤ ꯄꯥꯄꯔ ꯍꯧꯕꯤꯌꯨ ꯍꯥꯏꯁꯤꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯉꯥꯁꯦ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯉꯧꯔꯦ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒ ꯍꯥꯎꯔꯅꯤ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯗꯧꯔꯕꯅꯤ ꯉꯁꯥꯏꯁꯨ ꯑꯅꯥꯟꯕ ꯀꯩꯅꯣ ꯀꯥꯡꯁꯣꯏ ꯚꯦꯔꯦꯟꯗ꯭ꯔꯤ ꯀꯥꯡꯁꯣꯏ ꯍꯧꯖꯤꯛꯅ ꯄꯥꯟ ꯑꯅꯥꯟꯕ ꯅꯠꯇꯅꯤ ꯄꯨꯔ ꯄꯥꯏꯁꯟꯗ꯭ꯔꯕꯅꯤ ꯂꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯌꯦꯡꯉꯣ ꯁꯣꯝꯗ ꯃꯥꯁꯨ ꯌꯦꯡꯉꯛꯏ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯃꯥꯁꯨ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗꯅꯤ ꯇꯨꯝꯃꯣ ꯍꯥꯏꯁꯨ ꯌꯥꯗꯦ ꯇꯨꯝꯅꯤꯡꯉꯦꯕ ꯇꯨꯝꯃꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯁꯨ ꯌꯥꯗꯦ ꯌꯦꯡꯉꯣ ꯃꯃꯤꯠꯀ ꯂꯥꯎꯊꯣꯔꯛꯑꯦ ꯑꯩ ꯚꯤꯗꯤꯑꯣ ꯇꯧꯋꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯅ ꯁꯥꯏꯗꯠꯇ ꯐꯝꯃꯒ ꯂꯧꯕꯅꯦꯕ ꯃꯥ ꯁꯨꯃꯥꯏꯅ ꯉꯥꯊ ꯊꯝꯃꯜꯂꯣꯏ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯌꯦꯡ ꯂꯩꯗꯣꯏꯕ ꯑꯗꯨꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ